Christian Laining Chatpa Achouba Kumhei Oiriba Christmas Kumhei Gamari Leinana All Manipur ETHNICAL SOCIO-CULTURAL Organization AMESCO na SHINDUNA UKHRUL SENAPATI AMADI TENGNOUPAL District MANUNGDA LEIBA MAPHAM SINGDA CHATTUNA SANA-KHOTNABADA CHANGBA POTLAMSING YAONA SANA-KHOTNABAGI POTLAMSIंग YENTHOKKHRE HAINOKHONG Uran Village Nungkot Khul Thayong Khul Tausian Phai Khul Titombi Hangphu Village Mayongpung Khul Amadi Laikot Village ki tongan ba mafum kayada CHATTUNA Christmas Kumhei gi manungsanna SANA-KHOTNABAGI POTLAMSIंग amadi SANA-THAKNNABAGI POTLAM YENTHOKKHRE thauram aduga mari leinana AMESCO President Wahengbam Singlembana hai AMESCO na leptana ing kumja lishing amga chamapan marfudara humdoi dagi haudana Manipur da kundari ba tongan ba furup sing amata waina punsina mo hunaduna laki masigi manungsanna Christian Laining Chatpa singi kumai Oiriba Christmas kumai na asina lakpada tangdu leitaba saukhatpa lamdam ama oiminanaba gidamak punna saruk yaminaduna amadi angamba khudul tamdabagi thoram asi pangthoktuna lakli lonana sahi asigi tha asi kunmari dagi thoram hauraga Manipur gi tongan ba mafum singda CHATTUNA thoram asi pangthok minaraki tangdu leita ba lamdam ama oina ba honaba aikhoi khudingmak nungsi sanana himina sei haiba wakhalwanda thoram asi senbani lamdam asigi apunbage saktam kanbada lamdam asida kundamina riba aikhoi khudingmak ki daita yamna sauna lei yelongei dagi leminarakla apunbage saktam asibo thugaina bo honarak pasingdagi aikhoi punna thengnamina ba sangi haiba wafam thamke Christmas kumhei na lakpasida ngamzaba ahaw athum kharaga loinana hariba Christmas asi yauzaba laksabani masida iramdam somda lebiriba satra satri ahalaman maru mapang kwai kibingna akogi AMESCO gi team se lakpa matamda hara welcome tobiba asuki metik thagat papunduk sari secret Christmas for everything thabak thoram singi manungda Manipur da kundaminariba community khuding makki isa gi cultural identity singak na thamnana ba preserve tawnaba promotion culture ba promotion pinanaba gidamakta state level gi thakta organize tawjariba team amani ahanbada e nakhoi bisu yam thagajare egi nungaiba heartful thank you to nakhoi organization ba pizare ada chatpada so Miyopong ki church ki pastor na su church ki member eki active member 200 member asigi salam su pibio akhani se salam bire Christmas ki nungaiba afawa do pire haina haibio ado ngisi nikhon lakpi bese sina asumaina phangbasi egi dimakti hujisu ekhoi committee asida ekhoi putlaga as karamai dawsira jingdam nungsin si karamai dawsira haibise ekhoi punna yaur tawminaba darka oye